ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯍꯞꯇꯥꯁꯤꯒꯤ ꯀꯥꯔꯗ ꯔꯤꯗꯤꯡ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯥꯔꯗ ꯔꯤꯗꯤꯡ ꯌꯦꯡꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯄꯦꯟꯗꯨꯂꯝꯁꯦ ꯑꯗꯨꯝ ꯌꯦꯡꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯞꯇꯥꯒꯤꯁꯦꯀꯣ ꯍꯥꯏꯐꯦꯠꯇꯪ ꯈꯟꯕꯤꯔꯁꯤꯀꯣ ꯀꯩꯅꯣꯝꯃ ꯄꯣꯠ ꯑꯃ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯇꯧꯕ ꯌꯥꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯀꯥꯏꯔꯁꯦꯀꯣ ꯅꯨꯃꯤꯠꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯑꯩꯀꯣ ꯍꯥꯏꯗꯤ ꯁꯤ ꯊꯕꯛꯁꯦ ꯆꯠꯄ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯂꯩꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯩꯅꯣꯝꯃ ꯉꯥꯏꯔꯒ ꯂꯩꯕꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯇꯥꯡꯗ ꯀꯔꯝ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯔꯤꯖꯜ ꯂꯥꯛꯀꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯗꯣꯀꯣ ꯉꯥꯛꯇꯪ ꯚꯤꯗꯤꯑꯣꯁꯦ ꯄꯣꯁ ꯇꯧꯔꯒ ꯋꯥꯈꯟꯗꯣ ꯈꯟꯕꯤꯔꯒꯀꯣ ꯑꯃꯨꯛ ꯄ꯭ꯂꯦ ꯇꯧꯔꯒ ꯌꯦꯡꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯦꯟꯗꯨꯂꯝꯒꯤ ꯑꯦꯅꯔꯖꯤꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣꯀꯣ ꯁꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯤ ꯑꯦꯟ ꯀꯩꯅꯣꯝꯃ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯐꯦꯕ꯭ꯔꯤ ꯑꯦꯟ ꯇ꯭ꯋꯤꯁꯗꯦ ꯐ꯭ꯔꯥꯏꯗꯦꯒꯨꯝꯕ ꯑꯃ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯂꯥꯁꯀꯤ ꯍꯥꯏꯔꯒ ꯂꯩꯕꯁꯦ ꯁꯤ ꯑꯣꯏꯅ ꯂꯧꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯐꯦꯕ꯭ꯔꯤ ꯑꯣꯔ ꯑꯣꯒꯁꯀꯨꯝꯕ ꯑꯩꯅ ꯉꯥꯏꯔꯒ ꯂꯩꯕ ꯄꯣꯠꯁꯦ ꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯐ꯭ꯔꯥꯏꯗꯦ ꯑꯣꯔ ꯇ꯭ꯋꯤꯁꯗꯦꯒꯨꯝꯕꯗꯀꯣ ꯑꯩ ꯀꯩꯅꯣꯝ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯗꯤꯀꯣ ꯐꯖꯅ ꯈꯜꯂꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣ ꯀꯥꯔꯠꯀꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯀꯥꯔꯠꯀꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩꯈꯣꯏꯒꯤ crystal ꯑꯣꯏꯅ ꯆꯨꯁ ꯇꯧꯁꯤꯀꯣ ꯀꯥꯔꯠꯁꯦ ꯅꯨꯡꯁꯦ ꯁꯤꯗ ꯌꯦꯡꯕꯤꯌꯨꯀꯣ ꯅꯨꯡ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯆꯔꯦ ꯑꯩꯅꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯂꯨꯗꯀꯣ ꯌꯥꯝꯅ ꯗꯥꯔꯛ ꯑꯣꯏꯕ ꯕ꯭ꯂꯨ ꯑꯣꯏꯅ ꯑꯣꯏꯔꯦ ꯃꯊꯪꯒꯤꯁꯤꯅ ꯒ꯭ꯔꯤꯟ ꯀꯂꯔ ꯀꯣ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯁ꯭ꯇꯣꯟꯁꯦ ꯈꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯁꯀꯤ ꯑꯦꯛꯋꯥ ꯀꯂꯔꯁꯦ ꯑꯦꯛꯋꯥ ꯀꯂꯔꯁꯦ ꯑꯣꯏꯅ ꯆꯨꯁ ꯇꯧꯁꯤꯔꯥ ꯍꯥꯏꯕꯗꯣꯀꯣ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯈꯟꯕꯤꯔꯁꯦꯀꯣ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯇ꯭ꯔꯦꯛ ꯇꯧꯕ ꯅꯨꯡꯁꯦ ꯑꯁꯪꯕꯁꯤꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯕ꯭ꯂꯨꯁꯤꯅ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯥꯏ ꯕ꯭ꯂꯨꯁꯤꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯁꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯁꯪꯕꯁꯦ ꯍꯥꯟꯅ ꯌꯦꯡꯉꯁꯦꯀꯣ ꯑꯁꯪꯕꯁꯤꯒꯤ ꯀꯔꯤ ꯑꯦꯅꯔꯖꯤ ꯂꯩꯒꯦ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯠ ꯑꯍꯨꯝꯁꯦ ꯀꯥꯔꯠ ꯑꯍꯨꯝꯁꯤꯒꯤ ꯀꯔꯤ ꯒꯥꯏꯗ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦꯀꯣ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦꯀꯣ ꯀꯥꯔꯠꯁꯦ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦ ꯍꯥꯏꯔꯒꯗꯤ ꯍꯣꯠꯅꯕ ꯍꯥꯔꯠ ꯋꯥꯔꯛ ꯁꯛꯁꯦꯁ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯤꯛꯁ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯀꯥꯔꯠꯁꯦ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯍꯥꯏꯗꯤ ꯁꯤꯗꯀꯣ ꯂꯥꯛꯏꯁꯦ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯥꯏꯐꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯊꯕꯛꯁꯦ ꯀꯩꯅꯣ ꯍꯥꯏꯅꯤ ꯇꯔꯥꯏꯅ ꯑꯃꯒ ꯑꯣꯏꯗꯕꯗꯣ ꯑꯩꯅ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨꯀꯣ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦꯕ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯍꯣꯠꯅꯒꯗꯕ ꯃꯇꯝꯅꯦ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯤ ꯁꯛꯁꯦꯁ ꯂꯥꯛꯀꯅꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯔꯒ ꯃꯤꯅ ꯑꯩꯁꯦ ꯔꯤꯀꯣꯛꯅꯥꯏꯁꯀꯨꯝꯕ ꯇꯧꯔꯛꯄꯗꯣ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯅ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯐꯦꯁꯟꯁꯤꯅ ꯃꯤꯉꯣꯟꯗ ꯀꯥꯟꯅꯕ ꯐꯪꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯤꯅ ꯃꯥꯁꯦ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯀꯩꯅꯣ ꯄꯤꯕꯤꯕꯒꯨꯝꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄꯤꯕꯁꯦꯀꯣ ꯀꯣꯟꯐꯤꯗꯦꯟꯁ ꯌꯥꯝꯅ ꯂꯩꯌꯨꯀꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯗ ꯏꯒꯣꯗꯤ ꯄꯨꯁꯜꯂꯛꯄ ꯌꯥꯗꯦꯀꯣ ꯁꯤꯗ ꯏꯒꯣ ꯄꯨꯁꯜꯂꯛꯄ ꯌꯥꯗꯦ ꯁꯛꯁꯦꯁ ꯂꯩꯒꯅꯤ ꯃꯤꯅ ꯃꯁꯛ ꯈꯪꯒꯅꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯌꯥꯝꯅ ꯂꯩꯒꯅꯤ ꯀꯣꯟꯐꯤꯗꯦꯟꯁ ꯌꯥꯝꯅ ꯂꯩꯌꯨꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯀ꯭ꯂꯤꯌꯔ ꯌꯥꯝ ꯑꯣꯏꯔꯛꯑꯒꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯦ ꯁꯣꯝꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯂꯝꯕꯤꯁꯤꯡꯁꯦ ꯂꯣꯏꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯒꯗꯤ ꯂꯝꯕꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯒꯗꯤ ꯆꯠꯄ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯐꯖꯅ ꯁ꯭ꯃꯨꯠꯂꯤ ꯆꯠꯇꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯀ꯭ꯂꯤꯌꯔ ꯑꯣꯏꯒꯅꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯥꯛꯀꯅꯤꯀꯣ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯂꯥꯏꯐꯁꯤꯗ ꯍꯧꯖꯤꯛꯁꯦꯀꯣ ꯍꯥꯏꯗꯤ ꯋꯤꯛꯂꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯨꯅꯦꯀꯣ ꯍꯟꯗꯛꯀꯤ ꯋꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯑꯅꯧꯕ ꯃꯆꯥꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯥꯛꯄ ꯈꯣꯠꯄꯁꯨ ꯄꯤꯔꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯈꯟꯕꯉꯩꯒꯤꯀꯣ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯅꯨꯡꯁꯤꯒꯤ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯅꯦꯛꯁꯀꯤ ꯁꯤꯒꯤ ꯃꯆꯨꯁꯦꯀꯣ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯁꯦ ꯆꯨꯁ ꯇꯧꯕꯉꯩꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁ꯭ꯀꯥꯏ ꯕ꯭ꯂꯨꯒꯤꯁꯦꯀꯣ ꯀꯔꯤ ꯑꯦꯅꯔꯖꯤ ꯂꯩꯒꯦ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯀꯄꯜꯁꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯀꯣ
positive oy aduga environment hairasine ko office ke environment tadi khatang nungai taba khotaba thabang pham da kai da nungai taba khara na le ko corporations kumba lai taba do haidi amana amagi support kumba tau taba khotaba adum ba khara lai ko isha da ko stress yamna laigani kaino tawgani akiba stress haidi mind se peaceful oy taba adum ba khara lai ko aduduna just pothabiyo phasana relax tawraga ngasai ge engon da lairiba stress kari kra mayam je khoina potharaga phamaga meditation tawu matamda release ta holina potsa haidi wakhanda aina ga haida meditate tawbiyo haidi every time khoina shor hondo honjin tawri kudingi afaba lawshaline aduga breathe out tawu matam sida phattaba exhale taw thoine khotoine haibagi adugi wakhanda khallaga dumaina gumba tawbiba routine khatang naibiyo ko care lawo ishagi damakta routine nayo discipline khatang poro thabak ingkhang tawu matamda discipline porakpa na haragadi age ama lakpa matamda haidi ngangbinaba chaibinaba kanamta leitabnina haidi tumning kan tum hawatning kan da ho chaninga cha chainda to adumai taro leina ko haidi akhoi je haidi chahi 30 suraga di haidi parents na ngang bokot pa kya keno taw dena ko haidi ngang su ngang dena ko hanna ga shu haidi khara chawra aga den haibage adu taraga su ko isha se discipline naina phajana tawbiyo matam chana hogolo chaba thakpa matam chana chaw tummo matam chana keno tawra ko mai oina lei ko sida laiba card se ko yari ngai mi khana dana ba tawbiyo ko hadi mi na phana khana ba hora ga so ko handa ki week se ko avoid to ignore to manaru no hadi adumba mi duga hadi engonda khana ba horok tori ba mi ngai se ko ado sida le ko ko yi aquamarine khan ba ngai gi oinan haraga di ko last ki blue machu ko blue machu se na kai haire ke kari energy lakke hai ba du swipe tang ye mina ra se Selere ko 3 cards akhoi number 1 number 2 number 3 ketang khara chamam na bokot pakra leigani ko haidi chamam na bokra leigani haragadi thabak yam gani handaki hafta se ko thabak yam gani multiple kaino su lagani ko haidi akhoi gi ithau haitare akhoi gi ko ithau haragadi haidi thau je yam ba masu leire aduga ko aina kaino ma khalle na khallase ko aina khaliba poto hena phana su la o haibagi adugi chances su yamna leiba haidi khoina pot macha ama khalle ko pot macha ama khaliba pot se phajana la ko do aina ama khanba haidi ama phangni ka haraga su ani gumba ga lakshan ba gumba amaina oina oiba haitare sida ko ado haidi ishana su ko yamna tawningani ko thabak taw matam da pura full energy ga loina na haidi yamna passionate oina ga tawbi bu thabak taw matam sida ado ko haidi sida success hope thambiyo hope kai ba de ko hope faith thamgadam ne punchida dum ko haidi hope thamo faith thamo thajaba bishwas se ishada thajadra di bishwas lai tragadi kamaina tawdori ge koina manifestation tawbado oiro duga any keno mataw matamda aigi honaba plus aigi keno duneba aina ritual tawjariba manifest tawriba kholiba mayam se ko aduduna sumaina lei ko aduga atoba haitare ko opportunity se mayam ama lakpa ya mayam ama lakpa matam sida loina mak ai ok taya de low daya de haiba leite ko ani hum phasana khandara go tawbiyo pot se ko mina sisu tawse gaina hara ko matam ma taruk la aina khalase ba ma taruk la ko matam sida ani hum choose tawbiyo ani hum choose tawdoriyo poto adu do kaino na tawbi ba haitare ko adu de phasana khandara ga ai decision gumba lobbi ba ko adu sida leire khoi gi handak haftagi card message se ma'am thank you